ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯅ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ ꯌꯥꯎꯅ ꯀ꯭ꯋꯥꯛꯇꯥꯒꯤ सी.एस.ओ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ सी.एस.ओ ꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯅ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ एस.पी ꯌꯥꯎꯅ ꯀ꯭ꯋꯥꯛꯇꯥꯒꯤ C.S.O ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ C.S.O ꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀ꯭ꯋꯥꯛꯇꯥꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯃꯣꯀꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S.M. ꯖꯂꯥꯜ ꯀ꯭ꯋꯥꯛꯇꯥꯒꯤ C.S.O ꯀꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯝꯄꯤꯌꯥꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯔꯤꯕꯝ ꯖꯤꯌꯥꯎꯗꯤꯟ ꯑꯃꯗꯤ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯗꯒꯤ CRPFꯀꯤ ꯀꯦꯝ ꯇꯝꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯊꯤꯡꯕ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯅ ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜ ꯀꯌꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯔꯥꯡꯒꯤ C.S.O ꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯇꯥꯒꯤ C.S.O 5ꯅ ꯃꯤꯠꯌꯦꯡ ꯆꯪꯂꯒ ꯄꯣꯠ ꯆꯩ ꯄꯨꯁꯤꯟꯕ ꯍꯧꯈꯤꯕꯅꯤ ꯑꯦꯄ꯭ꯔꯤꯜ 16ꯇ ꯀ꯭ꯋꯥꯛꯇꯥ ꯇꯝꯅ ꯄꯨꯔꯛꯄ ꯄꯣꯠ ꯈꯔ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄ꯭ꯔꯤꯜ 18ꯇ ꯀ꯭ꯋꯥꯛꯇꯥꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯤꯌꯥꯝꯅ ꯂꯦꯞꯀꯅꯤ ꯍꯥꯏꯈꯤ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯋꯥ ꯍꯥꯏꯕꯗ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯈꯔ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯌꯥꯎꯈ꯭ꯔꯦ ꯃꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯁꯤꯡꯗ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯂꯩꯄꯥꯛ ꯀꯥꯏꯕ ꯌꯥꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥꯈꯜ ꯑꯃꯐꯥꯎ ꯂꯩꯇꯦ ꯊꯥꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕ ꯏꯆꯥꯁꯤꯡꯅꯤ ꯏꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯑꯩꯅ ꯑꯄꯨꯟꯕ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯀ꯭ꯋꯥꯛꯇꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯣꯏꯔꯥꯡꯒꯤ C.S.O ꯁꯤꯡꯅ ꯄꯣꯠ ꯄꯨꯔꯒ ꯂꯥꯛꯄ ꯒꯥꯔꯤꯗꯒꯤ ꯄꯩꯁꯥ ꯂꯧꯏ ꯍꯥꯏꯕꯗꯨ ꯑꯔꯥꯟꯕꯅꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯣꯏꯔꯥꯡꯒꯤ C.S.O ꯑꯃꯁꯨꯡ ꯏꯃꯥ-ꯏꯕꯦꯜꯁꯤꯡꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯔꯒ ꯄꯣꯠ ꯊꯥꯗꯣꯔꯛꯄ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯈꯤꯕꯁꯨ ꯂꯩꯇꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯇꯥꯒꯤ ꯑꯄꯨꯟꯕ C.S.O ꯑꯃꯁꯨꯡ ꯑꯩꯒꯤ ꯇꯔꯐꯇꯒꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯣꯏꯔꯥꯡꯒꯤ ꯏꯃꯥ-ꯏꯕꯦꯜꯁꯤꯡꯅ ꯃꯗꯨ ꯂꯥꯟꯅ ꯂꯧꯕꯤꯗꯕ ꯃꯗꯨ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯔꯤꯒ꯭ꯔꯦꯠ ꯇꯧꯖꯔꯤ ꯑꯃꯁꯨꯡ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯦꯟꯗ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯇꯔꯐꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯏꯃꯥ-ꯏꯕꯦꯜ ꯄꯨꯝꯅꯃꯛꯇ ꯃꯗꯨ ꯑꯩꯅ ꯁꯦꯝꯗꯣꯛꯆꯔꯤ ꯑꯃꯣꯀꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S.M. ꯖꯂꯥꯜꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ C.S.O ꯁꯤꯡꯒ ꯕꯤꯁꯅꯨꯄꯨꯔꯒꯤ S.P ꯒ ꯐꯝꯃꯤꯟꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯂꯦꯞꯄꯤꯔꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕꯤꯒꯅꯨ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯄ ꯋꯥꯍꯩ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯈꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯍꯦꯟꯅ ꯇꯦꯟꯁ ꯁꯤꯆꯨꯋꯦꯁꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯑꯦꯖ ꯏꯠ ꯏꯁ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯍꯥꯟꯅꯗꯒꯤ ꯂꯩꯅꯔꯛꯄ ꯃꯔꯤꯗꯨ ꯀꯥꯏꯍꯟꯗꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯁꯤꯃꯇꯪ ꯑꯩ ꯍꯝꯕꯜꯂꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯄꯨ ꯄꯦꯟꯗꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯥꯡꯒꯗ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯊꯥꯡꯒ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯗꯨ ꯊꯥꯡꯒ ꯆꯤꯡꯂꯛ ꯕꯖꯥꯔꯗꯒꯤ ꯍꯧꯔꯒ ꯊꯥꯡꯒꯒꯤ ꯃꯐꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯡꯂꯛ ꯕꯖꯥꯔꯗ ꯑꯃꯨꯛ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯨ NRC ꯆꯠꯅꯍꯟꯗꯅ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯅꯥꯔꯀꯣ ꯆꯤꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯍꯜꯍꯟꯒꯗꯕꯅꯤ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯃꯩꯔꯥ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥꯡꯒ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀꯟꯚꯦꯅꯔ ꯊꯝꯕꯥꯜꯅ
Kuki terroristna mamagi mathanungda ahing phamungda tumduna leiriba angang ani hatkibada chenabasing lengakna khudakta phagatkadabani Kuki terrorist sing maru phangna muthatkadabani haike. India government tab Manipur sarkar jibu khoi yaw da dubai hingba yarak badro makoi masa masu da thogadi masik kari thogani makoju khoi na imitai bita ji mo su tab ham thog da bro yak ke siar na gari kanari makoi na tori ban mo ngasi yaning de aduna Manipur gi sakdam ju kai be yaroi koki terrorist maru phang na anga da bani NRC ju chana ga da bani sense su to be yaroi. Pradhan Mantri Jan Arogya Yojana PMJAY gi implementation program ama yairi pok changam dabi mathak laikai da leiba chairperson MD Imran Shah gi yumda pangthokre tharo maduda IT project manager Haishnam Guni ga loinana staff members singa PMJAY gi matangda khanganke laikai asida leiriba chai humudra gi mathak ki mioi singbu registration tawduna health insurance care service phangana baga loinana EKYC amadi update tawbagi kudong chabasu phanganke haji pawgi marthana aten brem talokchari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Ibe makigano Aza betamo Sige yumse next TMT na checksin na laksilaga thamgrabani ne Dada nang se juhar habaga amta kidrabo Asumna mayamna na machalbo ngapshan lugum masigi yumasibu asoya ngan kokadabagi next TMT na ngapseli next TMT juhar habati ngaktok na basembani Zaman technology sina bana concrete katok na tinago matamda kapamul amuk hena engaladli #TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break ki matungda mai mutaram nokchari makata ba pawda MPSC main civil service examination da mapan suba position taraklaba laryeng bam makha lekai dagi Guru Mayum Gopal Krishna Sharma bu Rising Athletic Union laryeng bam lekai na senduna laryeng bam makha lekai da leiba napang khong community hall da harau tayam okre tharo maduda lamda madongi BLF amadi atei luf kyana Guru Mayum Gopal Krishna da puning thogatpa amadi ikai khumnaba utpa oina angamba selgi mateng su khusinake Tharonga Mari Lenana Secretary Yas Naurem Pravina Aphabami Semgatpa Amadi Kunai Ama Chaukatpa Haibasi Human Development Tagi Hogadabani Lamdama Siki Mioi Singna Aphaba Mioi Amamam Oina Hotnabada Mafam Adugi Akoi Bada Lairiba Environment Adugi Makayamna Poli Gopal Krishna na Makatana UPSC gi exam thaduna IAS ama oinaba ningliba asisu yamna fai civil service ta changlakpasi mioi adugi nungda machal kaya yawba mathau tai haiki Guru Mayum Gopal Krishna na MPSC exam asida apan suba position da lakpangambasi nungaiba fawi angang oiringai dagi haungna asigumba level asi phangnaba honarakpani mahaki imung asi sel thongi fibamda awaba kaya mayoknaraki mahakna phanglakliba mingchat asigi credit ti awaba kaya ga loinana mahakpu fibam asi yauraknaba honabikhiba layukhrabi mahaki apokpi mamada piningi haiki layukhrabi mamada ayamba piningi mahana ayinda mata lepalekana imana lamongda shete cheyo saraga akoibu kaido wati gade kaido soidade hana amawa Plastic pollution hantha hanaba amadi environment kanbaga loinana lu nan balamdam ama oinabagi damag eco network Manipur na mission green amadi clean haiba campaign asigi makhada sangsilakliba thabak thorongi manungchanna asok traders ka khusamnaraga plastic kg da plastic kg lising amagi mayada pikhatkhre Plastic khongatpa hobadagi hairok part 2 thokchom laikai asi yamna luba nanba mafam amasu oire hairi
अमरोमदा प्लास्टिक खोमजिलिबा मियोइसिंगदसु सेल फंगबगी नुंगाइबा अदुसु फावहल्ले हाइरि मणिपुर लेंगाकनासु प्लास्टिक पोल्यूशन लोइसननबा अमदि एनवायरनमेंट कन्नबा होनबदा पुक्चेल सेंगना थबक तौबियु हाइना इको नेटवर्क मणिपुरना हाइरि हौजेक मरोइबा पाउ अमुखना पिजरी क्वाक्टा अमदि मोइरांगी मरक्ता वाखल तानदना लेरंबा खुदिकमक बिष्णुपुर डिस्ट्रिक्ट की एसपी याउना क्वाक्टा गे सीएसओ अमदि मोइरांगी सीएसओ सिंगा फमिनरगा यानबा पुरखरे हाइरि हौजिक फावगी ओइना DSTV पिजब पाउ मतासु शिंजरे मियंग ताबिरिबा सिंबम कहन्ना खुरुमजरी